ꯃꯤ ꯚꯤꯗꯤꯑꯣ ꯅꯝꯃꯤꯟꯅꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯈꯪꯅꯩꯁꯤꯗꯤ ꯃꯤꯁꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯁꯦꯡꯕꯩꯅꯦ ꯍꯥꯏꯕꯅꯦ ꯑꯩ ꯍꯥꯏꯁꯦ ꯐꯥꯒꯤꯔꯣ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯊꯨꯡꯅꯕ ꯊꯣꯡꯗꯕ ꯇꯣꯛꯑꯅꯦ ꯚꯥꯏ ꯑꯩꯗꯤ ꯁꯦꯡꯅ ꯅꯪ ꯑꯁꯦꯡꯕꯩꯅ ꯏꯃꯥꯟꯅꯕꯤꯗꯧ ꯈꯜꯂꯦ ꯑꯗꯨꯅ ꯑꯩ ꯑꯗꯣ ꯑꯥꯗꯔꯋꯥꯏꯁ ꯀꯩꯝ ꯈꯟꯕ ꯉꯝꯗꯦ ꯅꯪꯅ ꯉꯥꯡꯉꯩ ꯋꯥꯗꯣ ꯑꯩꯉꯣꯟꯗꯗꯤ ꯍꯜꯂꯣ ꯒꯥꯏꯁ ꯑꯩꯒꯤ ꯗꯥꯏꯂꯣꯛ ꯉꯥꯛꯇ ꯊꯥꯒꯠꯄꯗꯣ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯦꯕꯀꯣ ꯁꯨꯝ ꯕꯤꯠ ꯁꯨꯝ ꯌꯥꯎꯔꯛꯇꯦꯕ ꯑꯗꯨꯅ ꯃꯔꯛ ꯃꯔꯛꯇ ꯕ꯭ꯂꯣꯛꯀꯨꯝꯕ ꯄ꯭ꯔꯦꯡ ꯀꯣꯜꯒꯨꯝꯕ ꯑꯗꯨꯝꯕ ꯊꯥꯒꯠꯀꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯉꯁꯤꯁꯦ ꯄ꯭ꯔꯄꯣꯁ ꯗꯦꯅꯤꯗꯅ ꯑꯗ ꯑꯩꯒ ꯈ꯭ꯋꯥꯏ ꯂꯨ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯝꯗ ꯄ꯭ꯔꯦꯡ ꯇꯧꯒꯦ ꯇꯧꯕꯅꯦꯕ ꯑꯩꯒꯤ ꯐꯣꯟꯗꯒꯤ ꯇꯧꯔꯒ ꯏꯅꯥꯎꯄꯤ ꯐꯣꯟꯗꯒꯤ ꯇꯧꯒꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯣ ꯀꯣꯜ ꯇꯧꯕ ꯍꯧꯔꯒꯦ ꯑꯩ ꯀꯤꯗꯤ ꯀꯤꯌꯦ ꯑꯩ ꯀꯣꯜ ꯄ꯭ꯔꯦꯡꯁꯦ ꯑꯃꯨꯛꯐꯥꯎ ꯇꯧꯗ꯭ꯔꯤꯕ ꯍꯜꯂꯣ ꯍꯜꯂꯣ ꯚꯥꯏ ꯑꯥꯎ ꯀꯩꯗꯧꯔꯤꯒꯦ ꯁꯨꯝ ꯂꯩꯔꯝꯃꯤꯅꯦ ꯁꯨꯝ ꯂꯩꯔꯝꯃꯤꯌꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦꯗ ꯑꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯑꯍꯥꯎꯕ ꯇꯧꯔꯦ ꯑꯣꯛ ꯇꯧꯔꯦ ꯑꯣ ꯑꯗꯣ ꯑꯩ ꯅꯍꯥꯟ ꯅꯉꯣꯟꯗ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯍꯥꯏꯔꯝꯕꯗꯣ ꯑꯥ ꯑꯗꯣ ꯉꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯦꯕꯀꯣ ꯎꯝ ꯑꯗꯣ ꯅꯪꯅ ꯑꯃꯨꯛ ꯂꯥꯟꯅ ꯈꯟꯗꯣꯏꯔꯥ ꯈꯪꯗꯦꯕ ꯅꯪꯅ ꯍꯥꯏꯕꯗꯨꯕꯨ ꯀꯩ ꯂꯥꯟꯅ ꯈꯟꯒꯦ ꯍꯥꯏꯔꯛꯑꯣꯍꯦ ꯑꯩꯉꯣꯟꯗꯕꯨ ꯑꯗꯣ ꯅꯪ ꯂꯥꯟꯅ ꯈꯪꯗꯦ ꯑꯩꯒꯤ ꯋꯥꯁꯦ ꯅꯪꯅꯗꯤ ꯂꯥꯟꯅ ꯈꯟꯗꯣꯔꯕꯅꯦ ꯑꯩ ꯑꯗꯨꯝ ꯈꯪꯉꯦꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯀꯩꯗꯧ ꯈꯟꯗꯣꯏꯅꯣꯅꯦ ꯍꯥꯏꯔꯛꯑꯒꯦ ꯍꯥꯏꯔꯛꯑꯣ ꯀꯩꯗꯧꯔꯒꯦ ꯏꯁ ꯑꯗꯨꯛꯌꯥꯝ ꯀꯣꯏꯔꯦ ꯀꯩꯅꯣ ꯗꯣꯡ 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 ꯀꯩꯗꯧꯔꯒꯦ ꯑꯩꯉꯣꯟꯗꯕꯨ ꯌꯥꯝ ꯊꯤꯅ ꯗꯣꯡ ꯇꯧꯁꯜꯂꯦ ꯍꯥꯏꯅꯔꯤꯁꯤꯅꯅꯦ ꯉꯁꯤꯁꯦ ꯀꯩ ꯅꯨꯃꯤꯠꯅꯣ ꯉꯁꯤ ꯀꯩꯅꯣ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯄ꯭ꯔꯄꯣꯁ ꯗꯦꯅꯤ ꯀꯩꯅꯣ ꯚꯥꯏ ꯅꯪ ꯂꯥꯟꯅ ꯑꯥ ꯈꯟꯅꯨꯀꯣ ꯑꯥ ꯑꯩ ꯅꯍꯥꯟ ꯅꯉꯣꯟꯗ ꯍꯥꯏꯒꯦ ꯍꯥꯏꯕꯗꯣ ꯑꯥ ꯑꯩꯅ ꯚꯥꯏꯁꯦ ꯏꯃꯥꯟꯅꯕ ꯑꯣꯏꯁꯨ ꯈꯟꯖꯔꯛꯄꯁꯦ ꯀꯨꯏꯔꯦꯕꯀꯣ ꯎꯝ ꯑꯗꯣ ꯉꯁꯤꯁꯦ ꯄ꯭ꯔꯄꯣꯁ ꯗꯦ ꯅꯨꯃꯤꯠ ꯑꯣꯏꯕꯁꯤꯗ ꯐꯣꯡꯗꯣꯛꯍꯧꯔꯒꯦꯅ ꯅꯍꯥꯟꯗꯒꯤ ꯈꯜꯂꯛꯄꯅꯦꯕ ꯑꯗꯣ ꯅꯪ ꯌꯥꯗꯣꯏꯔꯣ ꯑꯩꯁꯦ ꯏꯁꯨ ꯀꯥꯏꯔꯦ ꯍꯥꯏꯕ ꯏꯃꯥꯟꯅꯕꯒ ꯑꯣꯏꯔꯦ ꯌꯥꯝ ꯃꯥꯅ ꯈꯥꯏꯔꯤꯁꯤꯗꯤ ꯑꯩ ꯍꯥꯏꯕ ꯅꯠꯇꯦ ꯑꯁꯦꯡꯕꯩꯅꯦ ꯍꯥꯏꯖꯦ ꯌꯥꯔꯦ ꯌꯥꯔꯦ ꯅꯪ ꯄ꯭ꯔꯦꯡ ꯇꯧꯕ ꯍꯩꯔꯅꯤ ꯅꯪ ꯌꯥꯔꯅꯤ ꯍꯩꯃꯥ ꯚꯥꯏ ꯑꯁꯦꯡꯕꯩ ꯅꯠꯇꯦ ꯑꯩꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯃꯟꯕꯁꯤ ꯅꯪ ꯐꯥꯒꯤ ꯑꯣꯏꯅ ꯈꯜꯂꯕꯣꯏ ꯊꯥꯔꯛꯏꯁꯤꯗꯤ ꯅꯪ ꯚꯣꯏꯁ ꯁꯦꯝꯕꯩ ꯃꯑꯣꯡ ꯇꯧꯁꯜꯂꯛꯑꯦ ꯚꯣꯏꯁ ꯁꯦꯝꯕꯩ ꯅꯠꯇꯦ ꯑꯩ ꯍꯥꯏꯔꯦ ꯑꯁꯦꯡꯕꯩꯅꯤ ꯑꯩ ꯈꯟꯖꯔꯛꯄ ꯀꯨꯏꯔꯦ ꯍꯥꯏꯕ ꯈꯥꯏꯔꯅꯨ ꯀꯩꯗꯧꯔꯒꯦ ꯑꯁꯦꯡꯕꯩꯅꯦ ꯍꯥꯏꯕ ꯑꯩ ꯍꯥꯏꯁꯤ ꯀꯩꯅꯣ ꯌꯥꯔꯦ ꯌꯥꯔꯦ ꯅꯪ ꯋꯥꯁꯤꯜꯂꯛꯑꯦꯀꯣ ꯅꯪ ꯐꯥꯒꯤ ꯃꯥꯜꯂꯕ ꯑꯩ ꯍꯥꯏꯁꯦ ꯀꯩꯅꯣ ꯁꯣꯝꯕꯤ ꯅꯪ ꯉꯥꯡꯉꯤꯗꯨꯕꯨ ꯃꯤꯅ ꯑꯁꯦꯡꯕ ꯍꯥꯏꯔ ꯅꯪ ꯀꯩꯅꯣ ꯅꯪꯗꯣ ꯁꯦꯔꯤꯌꯁꯂꯣ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯅꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕ ꯅꯣꯡꯃꯇ ꯅꯣꯏꯗ ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯗꯨꯕꯣ ꯑꯗꯨꯗꯤ ꯋꯥꯊꯤ ꯇꯧꯅꯨꯀꯣ ꯋꯥꯊꯤ ꯅꯠꯇꯦ ꯑꯩ ꯍꯥꯏꯖꯦ ꯑꯁ ꯁꯣꯝꯕꯤ ꯌꯥꯔꯦ ꯈꯥꯏꯔꯅꯨ ꯀꯩꯗꯧꯔꯒꯦ ꯁꯨꯝ ꯂꯦꯝꯕꯩ ꯋꯥꯅꯤ ꯈꯥꯏꯕ ꯅꯠꯇꯦ ꯍꯥꯏꯕ ꯀꯩꯅꯣ ꯅꯪ ꯆꯤꯡꯈꯠꯂꯛꯏꯗꯣ ꯀꯩꯗꯧꯔꯒꯦ ꯈꯥꯏꯕ ꯅꯠꯇꯦ ꯑꯩ ꯍꯥꯏꯁꯦ ꯑꯁꯦꯡꯕꯩꯅꯦ ꯑꯁꯥꯝ ꯀꯨꯏ ꯄꯨꯜꯂꯛꯑꯒ ꯌꯥꯝ ꯃꯥꯜꯍꯟꯕꯤꯒ ꯇꯧꯁꯜꯂꯛꯀꯅꯨ ꯃꯥ ꯑꯁꯦꯡꯕꯩꯅꯦ ꯍꯥꯏꯔꯒ ꯀꯩꯅꯣ ꯅꯪ ꯃꯥꯜꯍꯟꯕꯤ ꯇꯧꯔꯛꯑꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩ ꯍꯥꯏꯁꯦ ꯐꯥꯒꯤ ꯃꯥꯜꯂꯕꯣ ꯈꯥꯏꯔꯅꯨ ꯀꯩꯗꯧꯒꯦ ꯁꯣꯝꯕꯤ ꯅꯪꯕꯣ ꯈꯥꯏꯕ ꯅꯠꯇꯦ ꯑꯁꯦꯡꯕꯩꯅꯦ ꯍꯥꯏꯕꯅꯦ ꯑꯩ ꯍꯥꯏꯁꯦ ꯐꯥꯒꯤꯔꯣ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯐꯥꯒꯤ ꯃꯥꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯁꯜꯂꯦ ꯅꯪ ꯃꯑꯣꯡꯗꯨꯗꯤ ꯚꯥꯏ ꯑꯩ ꯍꯥꯏꯔꯦ ꯑꯁꯦꯡꯕꯩ ꯐꯥꯒꯤ ꯅꯠꯇꯦ ꯍꯥꯏꯕ ꯈꯥꯏꯔꯅꯨ ꯀꯩꯗꯧꯒꯦ ꯁꯣꯝꯕꯤ ꯅꯪꯕꯨ ꯑꯩꯁꯦ ꯈꯥꯏꯕ ꯅꯠꯇꯦ ꯅꯪ ꯈꯥꯏꯕ ꯑꯣꯏꯅ ꯁꯨꯝ ꯈꯜꯂ ꯃꯥꯜꯂꯦ ꯌꯥꯔꯦ ꯌꯥꯔꯦ ꯋꯥ ꯈꯥꯏꯔꯅꯨꯀꯣ
ꯑꯩꯅ ꯑꯗꯣꯝꯗ ꯚꯤꯗꯤꯑꯣ ꯅꯝꯕ ꯂꯥꯛꯑꯁꯨ ꯑꯩ ꯅꯪ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯗꯨꯅꯤ. ꯅꯪꯁꯨ ꯑꯗꯨ ꯑꯗꯨꯝ ꯈꯟ ꯌꯥꯝꯅꯦ ꯑꯩꯅ ꯑꯁꯥꯝ ꯀꯨꯏ ꯈꯟꯖꯔꯛꯑꯒ. ꯀꯩꯅꯣ ꯁꯣꯝꯃꯤ ꯑꯩꯗꯤ ꯅꯪ ꯀꯩꯅꯣ ꯁꯨꯝ ꯈꯟꯖꯜꯂꯛꯑꯦ. ꯑꯩꯅ ꯅꯍꯥꯟ ꯅꯪ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯏꯃꯥꯟꯅꯕꯤꯅꯤ ꯀꯩꯅꯣꯅꯤ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯈꯜꯂꯒ ꯑꯗꯨꯝ ꯅꯪ ꯀꯩꯅꯣ ꯇꯧꯕꯁꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯈꯟꯅꯕ ꯇꯧꯔ ꯍꯥꯏꯁꯦ. ꯑꯁ ꯑꯩꯁꯨ ꯅꯪ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯃꯗꯤ ꯅꯪ ꯅꯅꯥꯛꯇꯕꯨ ꯆꯪꯉꯝꯗꯕꯁꯨ ꯐꯕꯖꯥꯠꯅꯤꯉꯣ. ꯑꯩꯗꯤ ꯅꯪ ꯑꯗꯨꯝ ꯄꯨꯜꯂꯤ ꯍꯣꯏ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯅꯝꯃꯤꯟꯅꯕ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯂꯣꯏ ꯐ꯭ꯔꯤ ꯑꯣꯏꯕꯅꯦ ꯅꯉꯣꯟꯗꯁꯨ ꯑꯗꯨꯝ ꯑꯣꯏꯗꯅꯤ. ꯑꯗꯒꯤ ꯅꯪ ꯑꯗꯨꯝ ꯑꯩꯗꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯄꯨꯟꯁꯤꯜꯂꯛꯄꯗꯨꯗ ꯑꯩꯗꯤ ꯌꯥꯝ ꯆꯝꯅ ꯈꯜꯂꯤꯗꯣ ꯅꯪꯗꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯔꯣ ꯍꯥꯏꯁꯦ? ꯐꯖꯃꯟꯗꯦ ꯑꯗꯨꯗꯤ ꯁꯣꯝꯃꯤ ꯅꯪꯁꯨ. ꯇꯁꯦꯡꯅ ꯑꯩꯗꯤ ꯅꯪ ꯑꯗꯨꯝ ꯑꯩ ꯐ꯭ꯔꯦꯟꯃꯛꯅꯤ ꯑꯗꯨꯝ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯑꯗꯨꯝ ꯈꯜꯂ ꯊꯝꯃꯣ ꯑꯗꯨꯐꯥꯎꯗꯤ ꯅꯪꯁꯨ. ꯅꯪ ꯁꯨꯝ ꯐꯥꯒꯤ ꯃꯥꯜꯂꯝꯃꯅꯤ ꯅꯪ ꯃꯑꯣꯡꯗꯤ ꯑꯩ ꯁꯨꯝ ꯀꯩꯅꯣ ꯇꯧꯁꯜꯂꯛꯇꯣꯔꯦ. ꯅꯪ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯖꯤꯜꯂꯗꯤ ꯑꯩꯁꯨ ꯏꯀꯥꯏꯔꯛꯑꯦꯗ. ꯏꯀꯥꯏ ꯋꯥ ꯅꯠꯇꯦ ꯑꯩ ꯍꯥꯏꯁꯦ ꯁꯦꯡꯅ ꯅꯠꯇꯦ. ꯑꯩꯅꯗꯤ ꯌꯥꯝ ꯆꯝꯅ ꯏꯃꯥꯟꯅꯕꯤ ꯑꯣꯏꯅꯤ ꯈꯜꯂꯨꯔ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯁꯜꯂꯛꯑꯗꯨꯅꯗꯤ ꯑꯗꯨꯗꯤ ꯑꯩ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦꯕ ꯑꯩ. ꯑꯁꯥꯝ ꯀꯨꯏ ꯈꯜꯂꯛꯑꯒ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯂꯝꯁꯦ ꯌꯥꯝ ꯅꯛꯏꯀꯣ. ꯍꯣꯏꯅꯦ ꯊꯣꯛꯂꯛꯑꯗꯤ ꯅꯌꯨꯝꯗ. ꯑꯩ ꯅꯪ ꯃꯌꯥꯝꯕ ꯇꯥꯔꯗꯤ ꯀꯩꯅꯣꯝꯇ ꯁꯣꯏꯗꯅ ꯑꯩꯉꯣꯟꯗꯁꯨ ꯂꯥꯜꯂꯒ ꯅꯉꯣꯟꯗꯁꯨ ꯂꯥꯜꯂꯋꯥꯅꯤꯀꯣ ꯅꯪ. ꯃꯌꯥꯝꯕ ꯇꯥꯔ ꯀꯩꯗꯧꯗꯣꯔꯤꯒꯦ? ꯀꯩꯗꯧꯗꯣꯔꯤꯒꯦ? ꯃꯌꯥꯝꯕꯗ ꯅꯪ ꯍꯥꯏꯔꯁꯨ ꯏꯇꯩ ꯖꯣꯏ 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 ꯋꯥ ꯂꯣꯏꯔꯦ ꯀꯩꯅꯣ. ꯀꯣꯛꯇ ꯐꯤꯗꯣ ꯀꯨꯞꯁꯜꯂꯅꯤ ꯏꯇꯩ ꯖꯣꯏ 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 ꯀꯩ ꯍꯥꯏ ꯉꯝꯗꯣꯔꯤꯒꯦ ꯃꯌꯥꯝꯕꯅ? ꯋꯥꯊꯤꯗꯣ ꯌꯥꯝ ꯇꯧꯅꯨꯀꯣ. ꯐꯖꯕ ꯋꯥ ꯅꯠꯇꯦ ꯁꯣꯝꯃꯤ ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯀꯩꯅꯣ ꯇꯧꯃꯤꯟꯅ ꯈꯣꯠꯃꯤꯟꯅ ꯇꯧꯔꯛꯑꯒ ꯀꯣ ꯑꯗꯩ ꯁꯨꯝ ꯃꯔꯨꯞ ꯃꯄꯥꯡꯈꯩ ꯁꯨꯝ ꯀꯥꯏꯅꯔꯛꯀꯅꯤ. ꯑꯗꯨꯒꯨꯝꯕ ꯈꯟꯒꯅꯨ ꯁꯣꯝꯃꯤ ꯁꯦꯡꯅ ꯑꯗꯨꯝ. ꯃꯤ ꯚꯤꯗꯤꯑꯣ ꯅꯝꯃꯤꯟꯅꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯈꯪꯅꯩꯁꯤꯗꯤ ꯃꯤꯁꯨ. ꯑꯗꯨ ꯑꯣꯏꯁꯤꯅ ꯅꯪꯁꯦ ꯏꯃꯥꯟꯅꯕꯤ ꯏꯆꯤꯟ ꯏꯅꯥꯎꯗꯧ ꯈꯜꯂꯦ ꯍꯥꯏꯕ. ꯄ꯭ꯔꯄꯣꯁ ꯗꯦ ꯅꯨꯃꯤꯠꯇ ꯄ꯭ꯔꯄꯣꯁ ꯇꯧꯔꯒ ꯑꯁꯨꯛ ꯌꯥꯝ ꯀꯨꯏ ꯈꯟꯖꯔꯛꯑꯒ ꯌꯥꯗꯕꯁꯦ ꯅꯤꯡꯕ ꯊꯨꯡꯒꯟꯗꯦ ꯍꯥꯏꯕꯅꯤꯀꯣ. ꯊꯨꯡꯅꯕ ꯊꯨꯡꯗꯕ ꯋꯥ ꯇꯣꯛꯑꯣꯅꯦ ꯚꯥꯏ. ꯑꯩꯗꯤ ꯁꯦꯡꯅ ꯅꯪ ꯑꯁꯦꯡꯕꯩ ꯏꯃꯥꯟꯅꯕꯤꯗꯧ ꯈꯜꯂꯦ. ꯑꯗꯨꯅ ꯑꯩ ꯑꯗꯣ ꯑꯗꯔꯋꯥꯏꯁ ꯀꯩꯝ ꯈꯟꯕ ꯉꯝꯗꯦ. ꯅꯪꯅ ꯉꯥꯡꯉꯛꯏ ꯋꯥꯗꯣ ꯑꯩꯉꯣꯟꯗꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯌꯥꯝ ꯊꯤꯅ ꯉꯛꯁꯨ ꯉꯛꯑꯦ. ꯑꯗꯒꯤ ꯑꯣꯏꯊꯣꯛꯇꯕ ꯄꯣꯠ ꯑꯃ ꯑꯣꯏꯊꯣꯔꯛꯄꯩ ꯃꯑꯣꯡꯗ ꯇꯧꯔꯦ ꯍꯥꯏꯕ ꯏꯁꯥꯗ. ꯀꯔꯤꯅꯣ? ꯍꯣꯏ ꯐꯔꯦ ꯐꯔꯦ. ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯅꯝꯕ ꯅꯣꯏꯔꯣꯝꯗ ꯂꯥꯛ ꯉꯝꯃꯔꯣꯏ. ꯅꯣꯏ ꯃꯥꯡꯗꯁꯨ ꯑꯩ ꯂꯦꯞꯄ ꯀꯩꯁꯨ ꯉꯝꯃꯔꯣꯏ ꯑꯩ ꯈꯪꯉꯦ. ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯅꯨ. ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩ ꯃꯌꯥꯝꯕꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯂꯥꯟꯅ ꯎꯔꯅꯤ. ꯅꯪ ꯇꯁꯦꯡꯅ ꯅꯪ ꯑꯗꯨ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣꯗꯤ ꯊꯥꯡꯖꯟꯅꯔꯛꯀꯅꯨ. ꯁꯨꯝ ꯁꯥꯎꯅꯔꯛꯀꯅꯤ ꯑꯗꯨ ꯌꯧꯁꯜꯂꯛꯑꯗꯤ. ꯑꯩꯅꯗꯤ ꯅꯪ ꯌꯥꯝ ꯁꯦꯡꯅ ꯏꯆꯟꯅꯨꯄꯤꯅꯤ ꯏꯃꯥꯟꯅꯕꯤꯅꯤ ꯌꯥꯝ ꯂꯨꯅ ꯈꯟꯖꯔꯨꯔꯒ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤꯜꯂꯛꯄꯗꯨ ꯐꯖꯗ꯭ꯔꯦꯍꯦ. ꯑꯩ ꯑꯗꯨꯝ ꯃꯌꯥꯝꯕꯗ ꯍꯥꯏꯔꯒꯦ ꯑꯩ ꯇꯣꯛꯑꯒꯦꯅ. ꯅꯠꯇꯦꯅꯦ ꯅꯪꯅ ꯇꯣꯛꯄ ꯍꯥꯏꯁꯦ ꯅꯪꯅ ꯇꯣꯛꯑꯦꯅ ꯈꯜꯂꯣ. ꯅꯪ ꯀꯔꯤ ꯍꯥꯏꯔ ꯇꯣꯛꯇꯧꯔꯤꯒꯦ? ꯍꯌꯦꯡ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯂꯥꯟꯅ ꯎꯔꯣꯏꯗ꯭ꯔꯣ? ꯀꯔꯤ ꯅꯪ ꯈꯜꯂꯤꯗꯨꯕꯣ? ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯋꯥꯈꯜ ꯇꯣꯛꯑꯣ ꯍꯥꯏꯕꯅꯤ ꯚꯥꯏ. ꯐ꯭ꯔꯦꯟꯗꯧꯅ ꯑꯗꯨꯝ ꯆꯝꯅ ꯑꯗꯨꯝ ꯂꯩꯁꯦ. ꯑꯇꯣꯞꯄ ꯋꯥ ꯈꯟꯅꯒꯨꯝꯁꯤ. ꯍꯣꯏ ꯌꯥꯔꯁꯦ ꯑꯩ ꯃꯌꯥꯝꯕꯗ ꯑꯗꯨꯝ ꯑꯩ ꯇꯣꯛꯑꯒꯦꯅ ꯑꯗꯨꯝ ꯍꯥꯏꯔꯒꯦ. ꯑꯗꯨꯗꯤ ꯇꯧꯒꯅꯣ ꯍꯥꯏꯕꯅꯤ. ꯅꯪ ꯚꯤꯗꯤꯑꯣꯁꯦ ꯑꯩꯁꯨ ꯅꯪꯅ ꯅꯨꯄꯤꯅꯤ ꯇꯧꯔꯤꯁꯦ ꯏꯀꯥꯏꯔꯤ ꯚꯥꯏ ꯄꯣꯠꯅꯤ ꯀꯩꯅꯣ. ꯋꯥꯈꯜ ꯀꯩꯝꯇ ꯈꯜꯂꯨꯔꯅꯨ ꯌꯥꯔꯦ. ꯑꯗꯨꯝ ꯆꯝ ꯆꯝꯅ ꯏꯃꯥꯟꯅꯕꯅꯤ ꯈꯟꯇꯣꯛꯑꯣ. ꯀꯩꯝ ꯇꯧꯔꯣꯏꯁꯦ. ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯤ ꯇꯣꯛꯈꯤꯅꯨ. ꯁꯣꯝ ꯐꯔꯛ ꯇꯥꯅꯔꯛꯀꯅꯤ. ꯃꯦꯟꯁꯨ ꯅꯪ ꯄꯥꯏꯔꯒ. ꯍꯣꯏ ꯑꯗꯨꯝ ꯃꯌꯥꯝꯗ ꯍꯥꯏꯔꯒꯦ. ꯑꯗꯨꯝ ꯖꯤꯁꯨ ꯍꯣꯏꯁꯨ ꯑꯗꯨꯝ ꯃꯣꯏ ꯑꯗꯨꯝ ꯇꯧꯔꯁꯨꯅꯦ ꯑꯩ ꯇꯣꯛꯑꯒꯦꯅ ꯑꯗꯨꯝ ꯍꯥꯏꯔꯒꯦꯕ. ꯑꯩ ꯅꯣꯏ ꯃꯥꯡꯗ ꯂꯦꯞꯉꯝꯃꯣꯏ ꯍꯥꯏꯕ. ꯀꯔꯤꯅꯣ? ꯑꯩ ꯊꯝꯃꯒꯦ. ꯌꯥꯝ ꯐꯩ. ꯍꯣꯏ. ꯋꯥꯏꯑꯦ ꯄ꯭ꯔꯦꯡ ꯇꯧꯕꯁꯦ ꯑꯍꯥꯟꯕꯅꯤꯅꯀꯣ ꯈꯔꯁꯨ ꯀꯞꯁꯟꯅꯕ ꯁꯥꯗꯣꯛꯈ꯭ꯔꯦ. ꯑꯗꯣ ꯍꯥꯏꯗꯣꯛꯑꯒꯦ. ꯑꯩꯁꯨ ꯏꯀꯥꯏꯖꯩ. ꯑꯩꯁꯨ ꯃꯥ ꯏꯌꯥꯝꯕꯅꯦ ꯈꯟꯕꯅꯤꯅꯀꯣ ꯃꯥꯅꯁꯨ ꯑꯩꯁꯦ ꯃꯆꯟꯅꯦ ꯈꯟꯕꯅꯦꯕ. ꯍꯥꯏꯗꯤ ꯃꯌꯥꯝꯕꯁꯨ ꯑꯩꯅ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕ ꯌꯥꯝꯕꯅꯦ ꯈꯟꯕꯅꯤꯅꯅꯦ ꯃꯌꯥꯝꯕꯗ ꯍꯥꯏꯗꯣꯛꯑꯒꯦꯅ ꯍꯥꯏꯔꯛꯏꯁꯦ. ꯑꯁ ꯑꯩ ꯍꯥꯏꯗꯣꯛꯑꯒꯦ ꯀꯤꯕꯨ ꯀꯤꯔꯦ. ꯑꯩ ꯅꯍꯥꯟ ꯑꯃꯨꯛ ꯍꯥꯏꯗꯣꯛꯄ ꯀꯤꯔꯦ ꯍꯥꯏꯕ ꯑꯩ. ꯍꯥꯏꯗꯣꯛꯇ꯭ꯔꯗꯤ ꯑꯃꯨꯛ ꯐꯔꯛ ꯇꯥꯗꯣꯏꯅꯤꯅꯦ. ꯅꯥꯒꯁꯦ ꯇꯨ ꯕꯪ ꯕꯪ ꯁꯥꯒꯠꯂꯦ ꯉꯥꯏꯍꯥꯛꯇꯪꯗ. ꯑꯁ ꯄꯥꯗꯤ ꯄꯥꯈꯠꯂꯦ ꯑꯗꯣ ꯍꯥꯏꯗꯣꯛꯈ꯭ꯔꯁꯦ.
ꯄ꯭ꯔꯄꯣꯁ ꯗꯦꯅꯤ ꯑꯩꯁꯨ ꯊꯦꯡꯅ ꯊꯦꯡꯅ ꯃꯤ ꯈꯔ ꯄ꯭ꯔꯄꯣꯁ ꯇꯧꯒꯦ ꯈꯜꯂꯤ ꯀꯥꯟꯁꯤꯗ ꯚꯥꯏ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯁꯥꯎꯔꯛꯀꯗ꯭ꯔꯥ ꯀꯞꯄꯤꯔꯣ ꯀꯞꯄꯤꯔꯣ ꯍꯥꯏꯕ ꯀꯥꯏ ꯀꯞꯅꯤꯒꯦ ꯀꯥꯏ ꯀꯞꯅꯤꯒꯦ ꯅꯣꯛꯅꯤꯡꯕ ꯋꯥ ꯑꯃ ꯍꯥꯏꯕꯤꯌꯨꯔꯥ ꯑꯩ ꯉꯁꯥꯏꯗꯤ ꯇꯧꯔꯤꯗꯣ ꯄ꯭ꯔꯦꯡ ꯇꯧꯕꯅꯦꯕ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯕ ꯑꯃ ꯂꯩꯇ꯭ꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯅꯉꯣꯟꯗ ꯑꯣꯏꯅ ꯇꯧꯁꯜꯂꯛꯄꯅꯤ ꯀꯩꯗꯧꯔꯒꯦ ꯊꯥꯖꯕ ꯃꯥꯡꯍꯟꯒꯦ ꯇꯧꯅꯤ ꯌꯥꯗ꯭ꯔꯦ ꯚꯤꯗꯤꯑꯣ ꯇꯨꯝꯅꯤ ꯀꯥꯏ ꯀꯤꯍꯜꯂꯕꯤꯗꯣ ꯄꯥꯈꯠꯂꯨꯔ ꯍꯥꯏꯕ ꯑꯩ ꯅꯪ ꯑꯁꯦꯡꯕ ꯇꯧꯒꯤꯗ꯭ꯔꯒ ꯑꯁ ꯂꯣꯏꯔꯦ ꯅꯨꯡꯉꯥꯏꯅꯦꯀꯣ ꯅꯪꯁꯨ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯗꯤ ꯀꯅꯥ ꯇꯧꯗꯣꯔꯤꯒꯦ ꯈꯔ ꯊꯥꯖꯕ ꯍꯥꯠꯇꯣꯛꯀꯦ ꯇꯧꯕꯅꯦ ꯑꯗꯣ ꯅꯪꯁꯦ ꯊꯃꯣꯏ ꯌꯥꯝ ꯀꯜꯂꯤ ꯊꯃꯣꯏ ꯌꯥꯝ ꯀꯜꯂꯤ ꯀꯩ ꯍꯥꯏꯅꯣ ꯅꯪ ꯊꯃꯣꯏ ꯌꯥꯝ ꯀꯜꯂꯦ ꯍꯥꯏꯕ ꯅꯠꯇꯦꯍꯦ ꯊꯃꯣꯏ ꯋꯥꯗꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯤꯜꯂꯦ ꯑꯩꯁꯨ ꯇꯁꯦꯡꯅ ꯇꯧ ꯇꯥꯕꯅꯤ ꯏꯁ ꯅꯪꯁꯨ ꯄ꯭ꯔꯦꯡꯅꯤ ꯀꯥꯏꯅ ꯃꯤ ꯁꯤꯕ ꯑꯗꯨ ꯋꯥꯊꯤꯗꯤ ꯅꯪ ꯊꯃꯣꯏ ꯌꯥꯝ ꯀꯜꯂꯦ ꯑꯁꯦꯡꯕ ꯑꯣ ꯑꯩꯗꯣ ꯄ꯭ꯔꯦꯡꯅꯤꯀꯣ ꯁꯥꯎꯅꯨꯀꯣ ꯍꯣꯏ ꯑꯗꯣ ꯄ꯭ꯔꯄꯣꯁ ꯗꯦꯅꯤꯅ ꯑꯩ ꯀ꯭ꯔꯁꯇꯣ ꯐꯥꯁ ꯆꯠꯃꯤꯟꯅꯧꯁꯦ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯚꯥꯏ ꯃꯌꯥꯝꯕꯗ ꯍꯥꯏꯗꯣꯛꯀꯅꯨ ꯍꯣꯏ ꯊꯝꯃꯒꯦꯀꯣ ꯑꯗꯨꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯑꯩ ꯅꯥꯒ ꯑꯃꯨꯛ ꯁꯥꯒꯠꯂꯛꯑꯦ ꯀꯤꯔꯦꯕ ꯄ꯭ꯔꯦꯡ ꯇꯧꯕꯁꯦ ꯌꯥꯝ ꯀꯤꯕ ꯆꯦꯂꯦꯟꯖꯀꯨꯝꯕ ꯇꯧꯕꯗꯤ ꯈꯔ ꯉꯝꯅꯤ ꯄ꯭ꯔꯦꯡꯗꯤ ꯀꯤꯖꯩꯌꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯊꯥꯖꯕ ꯃꯤ ꯑꯣꯏꯕꯒꯤ ꯃꯉꯣꯟꯗ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯔꯒ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯊꯦꯡꯀ꯭ꯌꯨ ꯕꯥꯏ ꯕꯥꯏ